ngasi phongkhiba tongan tonganba manipuri siphongsing amasum thokiba thodok wathoksingi maroibi i pausing myamna thamjagi anbada Delhi civic body the AAP amadi BJP members in khutonakre microphone futanakre bottle sing langnakre Delhi ki sakti lairaba municipal body pariba council adugi election adu AAP members singa khuthoknabada BJP gi mayor gi candidate aduda microphone sing fuktat payauna madugi assembly da pung kun gi mari sumna khuthoknakrabagi matung numit adugi oina yaithokre Delhi gi anauba mayor ama deputy mayor ama amasum standing committee ama khananaba ngarang yum sakaisu numita councilor singna assembly adugi manungda pulakhibagi ikui kuidana sarangna tholaki AAP gi Shelly Oberoina BJP gi Rekha Gupta bu maithiba pikhiba mayor gi election adugi matung akonbagi party adugi members sing mikhala adu pangthokhibagi mawong adu yaningda phungdoktuna protest tokhi members sing da makhogi vote sing adu photo sing namlaba masum cross voting thingnaba madu nipan gi group ta tharaknaba thanganba gumba aina yadab thabak sing AAP ne satakhi haina BJP gi kangbo aduna maral sikhi municipal mikhal sing adu maithiraba sumadu Hingsa season aduna civic body edu hijack tawna bo khonai haba BJP da AAP na maral sikhi BJP members in assembly manungda mangonda khut thana bo khonai haina su seli oberoina maral sikhi masi yamna sathi na ikai aikoina cross voting gi akibale Delhi gi miyamna mandate adu aikoida pikhi amasu aikoida thajabot ki makhoi BJP na mikhal sing adu maithi khre haina makna haiki Standing Committee ki mifam sing pangthokadabani haiba akanba phirep lawduna AAP members singna numidang kem tawduna laikhibaga assembly da khuthona ki amasung inakhi mikhal sing adu loishinana ba BJP na hotnaduna BJP ki mayor mirep Rekha Gupta na microphone sing phuktatpa amasum thugaibi ki video am thagalaki members singna bottle sing langnaba amasum amana amada ising haijinba dusuki Mikaladuda nominated members singi board singbu masing tharaduna BJP na makoigi masing yamkhana ba honarakhiba ama Supreme Court na thingkhrabagi matung Municipal Corporation of Delhi MCD office bearer singi Mikhal Singadu pangthokhibani December da pangthokhiba Mikhal BJP gi masigi sahi taraga manga gi lengak loisinduna makhoibu AAP na maithiba pikhibagi matungdagi Mikhal Singasi umari rakhana yaithokhibani hanisu pausta makhatana phongdorakli Makasa tharakpoina to papomana Radical Luchingbagi Saogatpa singna thang numai sing pairaduna Amritsar da police ka khuthonakre sen yamna sangna namba mit khaklaba cinema amadigi henba saktam singda masana masabu lining sandopani haijaba amagi Saogatpa sakya nang sakol sunumita Punjab ki Amritsar da police na thamba barricade ama thugai duna lanchilakre Makuta thangsang sing amasum nongmai sing pairaduna loudspeaker sing manba sing tongladuna Anjala police station gi mapan gi manakta khariba fencing adu namduna thugairaga lanchilaki lan changsilakliba miyoi sing adu Waris Punjab de group ki chief Amritpar Singha gi tunginba singni lining haladugi naknaba tengbangba laprit Bhutan phakibagi mayokta asoba demonstration ama sangsilakibani FIR adu political gi wakhalona magaloinana register tokibani pung amagi manungda case adu kariguma makoina kakthita tarabadi mathangna tholakadaba sing adu gi apapata punama administration pugadabani aikoina karimata tawbang amloi haina makoina khali maramaduna masigi mapangul utpasi mathau tarakhibani haina Amritpal Singha naiki haujuk maphamadu asoba police force thamkhre amasum protesters sing adu lakshindana bagi thabak lokhatkre haina pawgi agency ANI na haiki Amritpal Singha haiba miyaidu hokiba sahi gi February da lambi gi khudong thiba thawdo amada laikhidraba activist dip siduna linkhatpa group Waris Punjab de gi makokni hanasu pausna makatana phongdorakli atopa pawmana Putin na nuclear forcing hengana ba phongdokre sai asida Sarmat nuclear missile sizinaragani Russia gi anauba Sarmat intercontinental ballistic missile adu test tawbada maithi kre haiba US report singi matung missile adu sahi asida sizinaragani haina ngasi Russia gi president Vladimir Putin na phongdokre nongsup laibak ki analyst singna Satan ani haina mingthonba Sarmat adu nuclear warhead kaya marum pubang ngami amasum adu Putin na invisibles haina singthari ba Russia gi next generation missile singi manungdagi amani Russia defender of the fatherland day oina Kremlin na thadokpa video amada Sarmat missile system adugi ahanba launcher adu sahi sida combat duty da thamlagani haina sumak naiki Sarmat adu sayola sida
ꯇꯦꯁ ꯑꯃꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯈꯤꯕ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯇꯕ US ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ CNN ꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯄꯤꯕ ꯍꯥꯏꯕꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯊꯕꯛ ꯃꯅꯨꯡ ꯆꯟꯕꯅ ꯃꯣꯠ ꯄꯤꯔꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯀ꯭ꯔꯦꯝꯂꯤꯟ ꯋꯥꯉꯥꯡꯂꯣꯏ ꯗꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯍꯥꯏꯈꯤ President Putin wa ngangkhibadu Russia gi military na thangnaba Ukraine na sangsinkiba adugi ahanbada sahi farakadabagi nomagi mamangdani heavy sarmat missile aduna art ki mathakta leiba target ama hekta da thamanga mi amasum Kremlin gi yeknaba singbu anirak khandhangani haina su Putin haiki kangphal samudra amasum nongthakta yumpham oiba nuclear missile singi matangna palladuna Putin na mawangi gumna aikoina nuclear triad kangkhat hanbada henba miyeng sangan haiki aikoina air based hypersonic kinzol systems ki mass production makha sathagani amasum sea based zircon hypersonic missile singi mass supply hawragan hena Putin haiki Russia na irai numita South Africa da China ga puna military exercise sing hawragani amasum hypersonic missile sing pan frigate ama thakre Ukraine khulai pisinduna lana dubu malem geba conflict ama US na onthokpagi damak maral shiraduna Putin na US ka taunaba new START strategic arms reduction treaty edu lepapoko numita tokhi ngarang yum sakay numita Putin na China gi makok thongba diplomat Wang Yibu Kremlin na taramna okhi amasum leba ani gi mari anauba thakta hengat khre haiduna China gi lusingba Xi Jinping na Russia da laklagani raktoki Xi Jinping na irai numita peace speech ama pira bayai amasum adubo Russia gi troops na Ukraine territory khudum chalingai da santi gi wa ngang na kanaroi haina su Ukraine haide na su paushda makhatana fungdorakli Makasa tharakpo na to perform na samaga nifuga marigi RPC Kangpokpi district magistrate na ngarang thokiba order amagi matungina district asigi bungte siru subdivision gi manung saliba ke songjang village apunmada CRPC gi section samaga nifuga marigi subsection negi makhada athingba thamle haidi athingba si tha asigi kunda eviction tawkraba matungna Kangpokpi district ki bungte siru subdivision gi manung sanba Susampur Khopum protected forest ki area da amuhana mita silakadore haiba pau phangmadi ki athingba si thambani haidi athingba si thamlingai gi manungda ke songjang village ki mafam amatada mi mari natragana masidagi hena punba yaroi khulai oina sijanaba yaba license nongmai sai nung amasum chemical sing yauna explosive materials sing puthok pusin tawduna sata yaroi haidena su pausta pali Makasa tharakpo na to papawmana India amasum Myanmar ani gi lonaba ngam khaigi sarupta lairama naga lalhobagi camp thuaikhre Arunachal Pradesh Police na India amasum Myanmar laiba ani gi tainaba ngam khaigi saruk singda sathariba counter insurgency operation gi saruk ama oina ngasi naga lalholop ENNZ gi camp ama thuaiba ngam khiba loinana masing yamlaba kusuk khulai sing fokat ngam khre haidi Arunachal Pradesh Police ki report matung ina Sanglang district ki manungsan ma saruk khara naga lalholop ENNZ gi kulai pai mioi sing yamne active oina laire habigi pau phanglaba matung Arunachal Pradesh ki akhanaba team amana district adugi singnaba mafam singda sangsinduna thihumbigi thabak satakhi madura Eastern Naga National Government's ENNZ gi kedar singna sijanaba kem ni haiba ama thengnaba ngamkhiba loina kem adu mai thadokuna mankhre maduga loinana kem adurigi police na yamlaba kusukulai singsu fogat pangam khrairi Arunachal Pradesh Police ki senior officer amana phongdorakibagi matung ina tha kharagi mamangdagi ENNZ na Sanglang district ki miyamna aki akhang puhanba yaba thabak sing sathare habigi paw phangki madugi matung hokhiba leba puanamita phangkiba thajaba yaba paw amagi matung ina Arunachal Pradesh Police ki Special Task Force STF amasum Sanglang Police ki team amana counter operation tu satakhibani hauji koina di miyam paw su matang se lusinjarage amasum miyam pun anoba update naminase